Banyak tabir berkait pun waktu image TV na taram na oksa bagal loyna na Rajesh Kumar na krumjari ngasigi maru pauda scientific methods of leg cultivation for farmers additional income high hiram da nomagi oiba awareness program pangthokre Manipur da NRC chatna hangadabani haiba BJP da vote pi dana NRC chatna han bayaroi haiba Rahul Gandhi की पार्टी दा वोट पीगद्रा हाइना चीफ मिनिस्टर एन बिरेन ना फोंदोखरे मणिपुर थेंगनगदर मिखल असि मरेबाक कंदब यादे हाइबा अमगा इमा लेबाक पुथुगाइबदा करिमत खंदबा पावर पाइनब होटनबा अनिगी लाननि हाइना प्रोफेसर डॉक्टर बिमोल अकोइजमना हाइख्रे लोइनना ताइवान दा 3.3 यौना युवा हाख्रे मियोइ 3 सिख्रे Scientific methods of leg cultivation for farmers additional income high hiram the National Institute of Secondary Agriculture Namkum Ranchil Jharkhand na sponsored tawduna nomagi oiva awareness program ama Central Agriculture University gi College of Agriculture gi AINP Conservation of Leg Insect Genetics Resource na sinduna kaugi conference hall da pangthokre ngasi pangthokkiba awareness program aduda Imphal East ki block 1 2 gi manungda leiba farmer kya saru yaki thoramduda athoiba Mithungland oikiba College of Agriculture kaugi din sarang them Indira nahai leg asi mayamna cha hairga khangnariba asini cha si kamdona puthokani masi scientific oina puthok henna karamna puthokna na hotnagani masina income karamna semgani haibagi matang da awareness program asi pangthokpani leg insect na leg puthokna ba hotnaba scientific oiba mawongda henna puthokna na ba adusu awareness asida farmers singna khanghangani masi ningthina hairgadi Senthok lambi henna leiba haibadu oigani haiki Thoronga mari lenna kaw College of Agriculture ki professor amadi PI Dr. KI Singh hai like formation tawba asi matang da farmer singna ningthina khangba changi masi hairagadi senthok lambi leihanbada chawna mateng pangani farmer singna leg asi henna पुथोकनब होटनरगदी सेंथोक लंबी लेननब होटनबद इंस्टीट्यूशन असigi माइकेदगिसु पांगबा याबा मटेंग पांगनी मसिगिदमक मपाल लमगी अखंग आई सिंगा ताथोक तासिन तौनबसु लेरे अवेयरनेस प्रोग्राम असigi कानब लवयु मखाताना अवेयरनेस प्रोग्राम सु पांगथोकननब होटनरी हाइकी थोरम अदुदा काउगी कॉलेज ऑफ एग्रीकल्चर की Horticulture की प्रोफेसर यूसो वसु सौयाकी अमदी फार्मर सिंग द सर्टिफिकेट सिंग सु कुसिनकी फार्मर्स द एडिशनल इनकम लाख नमगी दमकतने मको अजुगा मसिगी प्रोग्राम से मयाम अखि थवाई यावना मसिगी प्रोग्राम से कइबा अखोइना खंगबा याबा नॉलेज देगी अब कमाइन तोरगा ले कल्टीवेशन तौनी हाइना तौरगा प्रोग्राम से यावनी हाबी दमकता थवाई यावना लेंबिरेबा मयाम पुनम बुखरम जरी अदुगा लोइना ना दाई सिलेंग सलिबा आई कलीग प्रोफेसर यू चावा सिंह Department of Horticulture and as well as PI of this leg insect Professor K. Ibol Singh doina namagi leg insect ki staffs then some faculties of College of Agriculture ngasigi program sida aina khangakpa khara do aina practically onthoagadi adu ngasagi la ibasigi akoi gi fruitful haitare अखोइना तौजरीबा ट्रेनिंग सिगी सो खोइ माहि याले लेंगबी रेबा मयाम फार्मिंग कम्युनिटी मयाम गिसु कइंबा आइना एडिशनल इनकम ममगी माइकई द ओनजन gi हारगा जो मसी ओनजन बयाय हाइबगी वखल नचे थमजगे अदु
agi mikhal ga mari lenana Jiribam district ki manungda ningthina mikhal pangthokpa ngamnanaba tongan ba department sing gi plan amadi progressing review tawgi mifum ama ngasi DC office Jiribam gi conference hall da pangthokre hairiba mifum asi district election officer Jiribam Krishna Kumar IS na chair logba loinana nodal officer additional nodal officer sing su saryakhi maduda DO DC na mikhal asi ingna signa santi oina amadi maifak na pangthokpa ngamnanaba poll process mapung fana sem sanaba nodal officer amadi additional nodal officer singda pauta pikhi strong room ngak senba DC complex da checking and frisking chataba manpower management material management visiting observer sing lefam sapongi arrangement tauba polling personnel singi yaifananaba postal ballot amadi ihan hana vote hadaba voter sing peoples with disabilities sing amadi senior citizens singi identification sing bagi matang da khanane nabana mifam gi mapung oiba oikhi ngasigi mifam aduda SP Jiribam AG Ganasyam Sharma IPS additional deputy commissioner Jiribam TS Manoranjan MCS amadi ZEO Jiribam Thaudam Amurasi Chanu MES su sarukyakhi Manipur da NRC chatna han gadabni haiba BJP da vote pidana NRC chatna ba yaroi haiba Rahul Gandhi gi party da vote pigadra haina Chief Minister Nongthomam Biren na phondokre wafam singasi Bharatiya Janata Party BJP Mahila Morcha Manipur Pradesh na sinduna nityapat chutek ta laiba Thambal Sanglen da pangthokiba Mahila Sammelan gi thorongga mai lena phondokibani thorom adula Chief Minister N Biren BJP Manipur Pradesh ki President A Sarda General Secretary Abhay Kumar Giri, Mahila Morcha ki President Lotika Laima, Vice President and Nimbus T Meena Devi, General Secretary K Sarath Kumar P Premananda Maite, L Devan Amadi Office Bearer L Loken Yauna Tongan ba Assembly Constituency Singdagi, Lakpa Mahila Morcha ki Thomi Singh Su Sarukyakhi. Chief Minister Biren Hai Manipur Thok Liba Irang Asigi, Matangda India ki Prime Minister Narendra Modi na wafam kaya phongdokhiba laikre. Laibak nungsi basingna sindana ama tauthorokpa thabakna ama tawbagi hainabi thadoksi tasengna laibak asibu tasengna nungsiba thoklabadi jinda nungsiriba adugumna thamoidasu thamoisu sengu laibak nungsiba nakhoina karigi Manipurda NRC chatnaba pamdribano politics toge hairabadi pukchil sengba tammu hainasu phongdokhi laibak nungsiradi Jinju yauna, kochu yauna nungsiyo, laibang nungsiradi, tamoisu yauna, isu yauna nungsiyo, zindana laibang nungsi haiba, NRC sanan gadamnina strike tawba, CM gi yum attack tawba, som vote piram daidana, NRC sanaba yaroi haiba, adu da vote pibagi campaign tawragadi, nakoido center ni hairu da maram laite, praja sini mayok da state ki mayok da laibane na haiga. Reality da Nakal Amaromda Thorom Aduga Mari Lenana BJP Manipur Pradesh ki President Adhikari Mayum Saradana Phongdorpada Congress na lengak pairing matam da thokiba kuki amari nagagi irang da awaba tarba myoy singi changjapam relief camp sakhiba leite mahiro singi su yaibana na thabak lokat khide Laibak ningba manba aduga laibak pu macet tana amadi lamdam asibu macet tana thugaina na ba hotna bata natana Bharatiya Janata Party bu ngahak litana maral sina na ba hotnari ba party singna makhoina lengak pairing matamda thokiwa thodo wathok sing ngasi phawba kawba leitri Indian National Congress Party na toina hangliba BJP lengak ki double engine kadai da laikre haiba wafam adu ngasi di double engine lengak na lamdam asige miyam gi kari thabak tauri haiba makoida Khanganba mathautai double engine na awaba taraba miyam amadi mayum makai leijadraba miyoi singi oiba relief camp kel saduna makoi bu changgapam piduna lakli masida natana Manipur da thokliba lan asina maram oiduna mahiroi kaya mahimasing ningthina tamba ngamdraba kaya mahimasing ningthina tamhali hainasu phongdokhi ipan yowna adugumba communal riot leigraba kukinagawi landa Miyoy, aduki matik yamna misi mina thokraba matamduda adugumba ngasi laibak ningba sariba Indian National Congress na lujimba sarkar aduna relief camp amata Manipur ki community sing nungsibagi wakal lolda community sing adugi relief camp sagibra
मसे कोई ना हंग या वाहन ने Maheswarna Manipur gi Yelhomi Khunai gi damak khunai sing RPI athawle gi maike digi thali mahakna tawrakpa khuding da party na mapung fana sogot kani haina party sigi president Ramdas P athawale na phondokrakli Manipur thokli ba irang asida Maheswar thongaujamna hotnar khiba kaya adubu puning thogat po oina party president su oiba Union Minister of States for Social Justice and Empowerment Ramdas B athawale na thadorokpa video release amada wafam asi mahakna phondokhibani release aduda mahakna makha tarduna hai Maheswar thongaujamna Manipur gi Yelhomi singi damakta leptuna ngasi fawba paikhatliba thabak thoram sing lamdam asigi miyam da puning thawatpham thoi party asigi president ama oina Maheswar thongaujam gumba naha luchingba ama Manipur gi tholakpa asi harauba phawi afaba luchingba ama oina Manipur da thokliba irang asigi warochin purakpa amadi lamdam asigi miyambu justice phanghananaba leptana hotnagani haibagi thajaba lei amaromda RPI athawale party asi NDA ga chatminaba party ama oiribasu Maharashtra da natana atopa state singda NDA ga chatminade Manipur amadi atai state singda NDA gi achauba alliance ama oiriba BJP party ga RPI athawale ga lamba tawduna lakpani Manipur da su handaki election ga mari leinana BJP ga wari amata sanaba leite maram aduna RPI athawale gi mihut oina thadok liba Maheswar thongaujamda miyamna chagot piu mahakna mahaki maramdam amadi Yelhomi singi hotnariba khudingmakta party asina adumak sagotkani haina makhata ki अच्छा ये नौजवान है अगर वो चुनकर आने का मौका उनको मिलता है आपकी जनता मणिपुर की जनता उनको मौका देती है जरूर लोकसभा में बहुत सारे विषयों पर वो आवाज उठाएगा बहुत विषयों पर वो आपको न्याय देने के लिए काम करता रहेगा बहुत सारे प्रोजेक्ट मणिपुर के लिए लाने का प्रयत्न करेगा और उसको पूरा सहयोग देने का काम मैं करने वाला हूँ Manipur da thenagadar we mikhal asida maraiba kandaba yade haiba amaga amana mapaldagi landam asibu tugai ge haiba kangbu amaga punsillaga ID cell pairbani mi phuwa chaiba ngamlabani haiba imalaibakpu thugaibada karimata khandaba power painanaba honaba anigi lani haina Inner Manipur Parliamentary Constituency da India Block Mirep Professor Dr. Bimal Akoijamna phundokre Manipur Pradesh Congress Committee MPCC na sinduna Imphal West District Congress Committee gi oiba interaction program ama ngasi Congress Bhavan da pangthokpa thoramda mahakna hai mamang da su thamkhre ID chamchamba mahi masing takpi tambibagi sinphamda laijaba amakhakni adubu lamdam asida orakliba film asida karigumba afaba awonba kharadi tawdaba yadre haibagi wakalonda changlakibani miyam punamak Mikhal da candidate oiba yadabana miyam gi oina aina mihut ama oina mahut chinbani miyam gi mahut chinduna thabak tawnanaba hotnarakpada ayetpa apanba kanagumba mapaldagi lamdam asibu thugaiba pamba singa khurakki ina lai saba kharana hotnarakli asigumba matang asida aikoi gi ichil inau sing punna hogat minaho nanaba hotna hausi aikoibu namthage maithiba pige haina mapaldagi thugaiba pamba singa lautunariba lalong asi maithiba piosi nataba taragadi ekoigi athoba pauna brajabasi ningsing lubagi artha thoklaroi masi thoangum si phondoki nasigi thorum aduda MPCC gi president MLA K Megachandra party gi lusingba sing amadi DCC gi lusingba amadi karmi kaya su saruk yakhi di khu yore ha ko ima de naksam yore ha dawle ima magi macha mayam ai imandali piriba mariba musiba mayam gi candidate mayam da candidate ai na teko ai ko candidate mo ba adu ko mapan ni nu thubai rakhe ai ko tuga unjan da ka sen pai ro ni khu ngam ma ni chei ko ngam na hanga unjan da imale ba ko thubai ko da kai ta khanda na power pai do ya de muse ka do ya de sila ko ka ku bana candidate ani sil la ne ba se Labdam asigi miyam mikap thoktana luptharaba hi amada tongduna tumli mikap thokpa matam ore handaki matang asida mikap thodragoti iramdam asi mutkhagani haina 18 Lok Sabha mikhal asida independent merep ama oina tholak diba Colonel
Haurungbam Saratna Phongdorli Inner Manipur Parliamentary Constituency Mikalda Landam Asigi Mapangal Kallaba Party Singi Mirep Singa Lamba Tenganaba Independent Mirep Ma Oina Tholak Liba Army Retired Colonel Ais Saratka Ikogi Pawika Akanana Unava Amada State Asigi Miam Gidabak Parliament Akanba Yua Ama Hangani Haibagi Chap Chawa Pirep Amaga Loinana Handaki Matang Asida Iramdam Asigi Asikalhudaba Targadi Sukso Shudana Iramdam Manipur Mutkargani Hainasu Pendava Pongdorli Mikal Asida Kari Wakalondagi Mirema Oina Tolakibano Haina Hangbu Hang Amada Mahana Hai Iramdam Manipur Asi Ningtau Kagema Panba Hek Luikibadagi Kasi Fawa Kangkong Saiba Lamdam Oiduna Matam Sangna Lakli Masidagi Lamdam Asi Social Reformation Ama Matau Tare Khanduna Sahi Kuntra Hena Columnist Ama Oina Tungan Ba Social Reformation Gi Matang da Kut Thaduna Lai Marak Asida Haukiba Chahi Lisingani Kulumdoi Me Ahumdagi Tholakkiba Irang Asidagi Thangnaba Numittagi Lamdam Asigi Kachin Koya Sin Batungna Chatuna Ngasi Phawba Miyamga Loina Duna Lakli Masidagi Tungan Ba Lukayana Mikal Asida Thengnanabagi Apamba Phongdorpadagi Mirep Ma Oina Tholakibani Mikal Paisha Yelga Botka Haibasi Mafam Matamda Amatada Taudava Amakakni Mafam Amatada Taudava Amakakni Landam Asidagi election si Mela Amagum Amadi Kumhai Harau Amagum Chathanari Afaba Mioi Putopagi Mahutta Paisha Yanba Mioi Adabu Oina Kali Masigi system Asi Hongdokpa Yamna Tangai Fadaba Amakakni Mikal the Mai Park but Natraga Park the Haiba Adudi Miamgi Apambagi Matung in Lakani Adu Maru Webadi system Asige Afaba Achumba Ahomba Amapurakpa Aduni Mikal Singda Money Amadi Muscle Power Sinaduna Tatharapagi system Asi Lundam Asige Miam Hauzik Bhab Tahudrabadi Amadi Ahomba Amapurak Haudragadi Iramdam Manipur Mutkragani Maramasina Hauzikti Aikoi Mikap Toklasi Mikal the Paisha Loba Paisha Yenba Chak Chanaba Nisa Saba Asina Singba Kaya Asi Toklasi Kari Mawongda Aikoi Ladybagi Haiba Kanglasi Aikoi Luptrak Laba He Amada Tungduna Tumduna Leba Furuma Oiribasi Mikap Toklasi Landam Asa Tokliwa Watok Asigi Matangda Hangbo Hang Amada Mahang Nahai Watok Asigi Dai Tapumba India ke Prime Minister na Pugadavani Manipur India ke State Amani Parliament wa Ngangkidriba Karigino Yamna Penakidaba Amakakni Wang Ngangbagi Matam Pidi Haiba Yaroi State Asibo Hantana Treat Toba Yaroi Oirakliba film Asiga Iroinana Lamdam Asige Miam Mikap Toktuna Iramdam Irebak Asi Kananaba Awan Ba Ama Puruknabagi Lambida Amata Oina Changshin Minaba Kongtang da Puna Saruk Yarasi Miam na Football Yekpa Markada Ningsik Biu Taujal Pangan Biduna Parliament Iramdam Gidamak Nikpa Ngamnanabagi Tauna Pibiu Pongrokli Ai mai pante ai na sabata mi kun kontra wari sanaba moi adu ai adu session ai mai palaga meeting am bukti tau storo ai mai palaga law kong na tau bukti pam jite ni wa masi soi ba me am se koi punsel laga kari soi ri bana to ai madu tan na bane da pai ni kanse atu ai campaign Maitai Singna Sahi Kayagi Mamang Dagi Tanduna Lakpa Puruk Asibu Schedule Tribe List Janabagi issue the Opungpana Sagotkani Haina Lautokiba Outer Manipur Parliamentary Constituency Independent Brave Dr. Alison Abon Mebo Tampakta Kundaba Maitai Singna Leptana Sagotnarakli Nasisu Tawal District Wangjin Tianta SC Manung Chanba Langatelgi Ward Kuntramathoi Miam na candidate Asibu Mapungpana Sagotkani Haina Lautrotli Hiram Asiga Mari Lenana Asi Langatel Dr. Awon Maigi election campaign gi mifum ama pangthokre mifum aduda election gi election campaign organizer and Devon Singtam Women Development Association Manipur gi advisor S Raju convener S Ibem Sahyawna Maru Eba Kayana So Yaki mifum aduda Dr. Alison na hokiba jahi kya gi mabang dagi miyam gi damak Taurakhiba sing COVID-19 ki matam da lokhiba thodang amadi state asida thokliba irang asigi waroishil purakna naba hotnabada lokhiba thodang kya bu singthaki
amadi maitai singna schedule tribe oibagi isubu sogotliba amata ngairba mihut asibu Lok Sabha da tharasi hainasu warep lauki OTT platform sandokpa SK TV ko media service amana ngarang sin kiba live telecast show amada Lok Sabha Mikal da independent merep ama oiriba marang tem totom sana nongsaba ko wa amana Manipur gi chief minister bu hat kani haina phongdo ki wafam adu election gi moral code of conduct khongau naba maramna mahakpu khudakta fana naba Imphal East district ki district election officer na Imphal West district police ki SP da pauta pikre marang them totom sana nongsabagi wafam aduna kanagumba amagi punsida singnaba akiba pohanba oibana election commission of India na piba chatna kanglon adu mirep asina thugai bagi damak mahaki mathakta Indian Penal Code 1860 ke section 500 503 amadi 505 ki makada amadi Representation of People's Act 1951 ki matung ina legal action lokhat nanaba khankhre mahaki mathakta legal action lokhatlet natraga lokhatri haibadu April manga fawgi manungda district election officer Imphal East ki mafam da Imphal West district ki SP na khan gadabani hari Maitei na kukigda lana horubadagi irang tholak kibani haina wakta charandas na hai ki wafam adu unofficial oiba video ni hairgadi All India Congress Committee AICC ki lusingba Rahul Gandhi amadi AICC ki President Mallikarjun Kharge na athu matamda sindokadabani haina Bharatiya Janata Party Manipur Pradesh ki spokesperson Johnson Elangbam na phongdokre ngasi nitaipat chu thek laiba thambal sanglen pangthok kiba pawge from oda ofam asi phongdok ladna Johnson hai Manipur thok leba lan asigi matangda Congress ki lusingba singna khangrabadi wangang bigano Congress na NRC amadi separate administration Manipur da thamoi haiba wafam Rahul Gandhi na mayak sengna thambiu BJP gi oinadi lep khiba wafam hongloi Manipur da NRC chatna hangani yelhomi kayana khunda wafam asida tonganba administration pibagi wafam BJP lengak laite wafam achi prime minister amadi home minister na parliament ki mafam da thamkiba laikre Congress miyam da apangwa sibagi wakal thadokpiu BJP lengak na changchilakpa campaign da mitop Miran Sa Singh takthokpa amadi niyom kaina lam khopchanba war on drugs da chawwa mai onsinduna maru fangna muthatkani haiba ofam thamki लेबाक की खलीब पार्टी से कोई यानी में कोई कनो से कोई मयांग की सपोर्ट तो पीबीओ अदुगा कोई लाखदे इलेक्शन दा कोई मिगुन थाब ngमनब होनब से मयाम सपोर्ट तौबीदना माय पाकनब होनमिनसी अदुगा कोई तोंगानबा कोई पॉलिटिकल एजेंडा लेदबा कोई पॉलिटिकल पार्टी खरना मियाम दा कंफ्यूजन तौदुदा मदुदा पंगथबगी नत्रग मदु थाजबगी वापम तौबीगनु असेंगदो खंबियो अदुगा पुन्न चटमिनसी हाइबा वापम से थमजरगा मयाम पुर खुमजरी Manipur thokleba lan loshilduna nomai ka palephalu naha singi punsi kalu Manipur bu mahusa gi punsi da hanjil halu amadi India gi prime minister Manipur da lakhalu haiba tongan ba demand da sahi asi February 12 dagi chatharak pa transgender social activist Malem Thongam gi khongjang adu tha asigi manga dagi haurga MLA minister gi yum gi thongal da oina changsilagani hari hiramasiga mari lainana ngasi Manipur Press Club ki thangjing hall da pangthok pa pawmisinga unaba amada malem na hai state asida thokliba tha 13 shuraba lan asibu ngasi phawba laingak asina loishinba ngamdaba asi yaningde maru oina thoklib irang asigi waroishil purakna naba honabagi mahutta election da oina mai onsindana laikhiba asi laingak asina miyambu karisu laitana khanbani haina lobuyai loinana irang asigi waroishin porogu haiduna मांगने फेब्रुआरी 12 दगी हौदुना चंगचिल्लिबा खोंजंग असिबु लेंगाकना करिसु तासिन उसिनदना लाइथोकपा असि अंगकपा फावी असिगुम्बा लेंगाकी काहेनबा थोंग असिबु यांगदबा फोंगदोकपा अमदि महाकना हानादगी तांदुना लाकपा डिमांड सिंग अदु हेना थुना फंगननबा लाकलिबा एप्रिल 5 दगी MLA मिनिस्टर सिंगी युंगी थोंगाल चरा हेनबगी खोंजंग असि मखाताना चंगचिल्लगनी हाइरिबा खोंजंग असिदा लैरिबा खुल लेकाय अदुगी मैरा पाइबी अमदि क्लब सिंह सु अपुंग फाना सौगत पिउ हाइकी
India lengaki khusengmi lal loisindriba fawba election yaroi relief camp ta leiba awana taraba mioi sing mayumda tangdu leitana leihandriba fawba aikoi election yaroi election mamangda India lengakna waroichin puraktrabadi aikoi bot yaroi India lengaki khuneki lalgi mayokta miyamna lebli amadi Manipur gi territorial integrity India lengakna thugai bani haina tungan ba kholawga loinana ngarang numidang lamsang kendra gi manung chana leiba mayang langjing kaithel da ima singna mairagi khongchat ama chatkre Rural United Club Organization Imphal West District Women Wing amadi Imphal West District United Club Organization na punna sindran sathakiba mairagi khongchat aduda saruk yakhibi Sanatombina relief camp ta leiba mioi sing mayum da tangdu leitana lehalaba matungda vote asi pangthokpiu karigumba relief camp da leiba mioi singbu mayumda halandana lengak asina namduna bot taurakpa tarabadi aikoi bot yauraroi haiba toan ba wafam kyasu phongdoki Manipur thokleba irang asigi waroi chindi purakna naba honadraga Lok Sabha Mikhal pangthokna naba honarliba lengaki thausil yaningde haina Moirang College Relief Camp ta changjapam loribi Chuchampu Khuga Tampak tagi Ningombam Ibechana Pongdorokli Mahakna makha takibada masagi maramdamda hallaga tangdu laitan leiraba matamda bhot thadagani madu natriba fawbadi bhot thadaroi hari The Academy for Cultural Resources and Training ACRT NEPRA Company na organized tawduna NEPRA Company Primary School da one day workshop cum demonstration of Don Dhulok Solom program pangthokre program asida school asigi principal KH Rasmani na certificate piduna academy asibu ikai khumna utki academy asigi secretary Sagol Sem Singhajit na hai Manipur culture university ki thakta lairakpa asina school college singda culture ki syllabus hapakpa kaya asi lairakpa maramna culture bu pamjaba chhatra singda awareness amadi demonstration utuna khangan ba mathau tarakpadagi haiba program asi pangthokpani haike Imphal East District ki manung chanba Moirang Purel Khunou lekai boys hostel da Lan Horpadi Ukul District ki Chingai Police Station dagi deputation tawduna thamlakkiba state police personnel sing lokthokpa yaroi haina Moirang Purel apulba maira paibina wakan phamduna khongjang changchen khrei ngasi Moirang Purel Khunou lekai kethel da chatakhiba wakan pham aduda saruk yakhibi Moirang team Moirang Purel apunba maira paibigi member Huidom Devlan hai Lan asi hek horpadagi kun asi ngak nanabagidamag state police personnel kontra leirakhibani adubu tangkhul macha tara mangadi lan manungda chen khibadagi halakhide mafam asida maitai amadi maitai pangal police personnel tara ma khakna low uba yauna kun asigi ngaktun leirli adubu lengakna order ama thoktuna hojik leiriba state security asigi mahutta islands da leiriba BDF amadi state force kara asina ngakani hairiba asi yaningde islands da leiriba BDF amadi state forcing asi hanadagi adumak Moirang Purel ngaknanaba leiramlabani lal matamda khulai lokhatkibadagi ahedba state force pirakhibani Moirang Purel Khunou lekai boys hostel da leiriba additional state force asi lokhthoke hairibasu Imphal East dagi police personnel kontra tharakadabani karigumba khunja singgi apambagi mayokta police personnel sing asi lokthok makhal makha kayagi khongjang sangchalagani haiki ngasi nongthil pungmari taw matamda Indian Red Cross Society IRCS Jiribam District Branch na Jiribam gi Vidyanagar gi Sport Complex ta relief camp hangdun leiriba Babukhal khun gi khunja humphum doi nupa kunithoi nupi kunipan angang tara humdoi da tarpaulin amadi hygienic kits sing khusinakre pochai yenthokiba aduda Indian Red Cross Society IRCS Jiribam District Branch ki volunteer sing chu saruk yaki branch ki chairman Ais Rajan
Kumar Singh Hakibada Nasi Indian Red Cross Society IRCS Jirbam District Branch ki Maikedi Potchai Kara Kusin Navasi Yamna Nungai Adu Mayum Bakai Kaya Tadokuna Mapam Asida Saidangduna Leiba Asida Yamna Nungai Jade Haibo Wapam Kayasu Pondoki Indian Red Cross Society IRCS Jirbam District Branch da Asumna Nuktigi Sinanaba Polam Singh Bibirambagidaba Tagatpa Pongdorokli All Manipur United Clubs Organization Amuko gi Medyang Makhada Imphal East District United Clubs Organization Iduko na sinduna ngasi ayuki pung taret taba matamdagi hauduna Imphal East District ki mapam Sanjembam Khulenda Mass Anti-Rabies Vaccination Program ama hui haudong masing puna humrada kapthoktuna pangthokre program asi Sinbada Idukoga Social Athletic Development Association Sada Amadi New Kona Maru Oiba Thodang Lauki Ngasik program asida District Veterinary Imphal East Forum Party Veterinary Attendant Nilakanta S Tomba E Ibomsa Nasaruk Yaki Idukogi Vice President KS Orendro Newkogi BP TS Naba Finance Secretary KS Pakpa ISRD and Sports Secretary Ais Robin L Sarjoy Executive Member Newco Su Saryaki Helping our people everywhere hope ki ahan Foundation Dega Mari Lenana Chatakiba free anti-rabies vaccination program asi Mayang Imphal Baza multi-purpose hall da Luchin Kre Mamang Thagi Kunmadagi Hauduna Chatarakiba vaccination drive aduda Punna Haudong Tratret Amadi Hui Chamari Henbada anti-rabies ki hidak kaptoktuna vaccination certificate piki Amramda vaccination drive adubu Mai Pakna Chinbada Mateng Pangkiba State Veterinarian Animal Husbandry Department staff Singbusu Hoki Maikedagi Tagat Pasu Pongdorli Masana All Manipur Asa Workers Union ki President Amadi General Secretary ni Haida Health Director Amadi Mission Director da Che Thajalamba Mioi Ani Laifam Khunau dagi Soibam Zibalata Amadi Kamong dagi RK Premabati Laklibatha asigi Tang Taret Pawagi Manongda Sengdokadabadi Haina Union asigi Maiketagi Pongdorokli Wapam Singasi Manipur Press Club ta Pangthokhiba Pawmi Mifam Amada Union asigi General Secretary Paunam Asarani na Pongdokibani Asarani hai Masana General Secretary Amadi President ni Haina Sak Takchaba Mioi Ani Asina Chief Minister na Asa Singi Oina Thagi Lupa Ising Ama Thatra Margi Punna Pangliba Asi Makoi Anina Chen Songba Tauduna Pangbani Haina Health Director Amadi Mission Director da Tha Asigi Tang Amada Se Pichilamki Masimak Tasengna Aranba Wafamni Makoi Ani Union Asida Member Oina Leibani Union Asigi Thau Pukibalaite Makoina Torong Liba Thong Asigi Damak Irawat Honda Leiba Union Asigi Office da Masala Tuna Tha Asigi Tang Taret Pawagi Manongda Sendokadabani Karigumba Sengroktaba Thoklagadi Mari Leinaba Department Singa Kusamnaduna Soibam Jibalata Amadi RK Premabati Aniki Matakta Lokat Pam Thokpa Action Union Gi Maikai Dagi Lokalagani Haiki All Manipur United Clubs Organization Amukona Lebak Miyang with Tabak Thorom Sing Paikat Padahena Kumang Sauchin Amadi Amuko Gima Pangal Kankat Nanavidama Hoki Bata March Kontrama Toida Organization Asigi Hosik Laiba Topu Singi Markta Makoi na Pairamba Pumsing dagi upgradation tauba amadi hongdok nin kara taukre hiram sigi matang na amuko ke president ki pam puriba PS dando luangna formal order am su thokre haina amuko ke president ki chair amana hongdokli pam kakat khrawa amadi hongdok nin taukraba singdi amuko ki secretary general oina thau puramba Dr. Norendra Thokchom secretary finance Khatri Mayum Rajan Maitei amadi secretary organization oiba Kojam Santos Maitei Makoi Ahomna Vice President ki Thau Purgani Assistant Secretary Organization Pratap Lashang Themna Secretary General Oirgani Secretary Publicity Oiba Laishram Krishna Chandra Kumanna Secretary Organization Assistant Secretary Finance Oiba Takhelambam Momosa Elias Salendrana Secretary Finance Amadi Assistant Secretary
Publicity Oiba Hisnam Porel Mangangna Secretary Publicity Oirgani Nauna upgrade Taurabasing Amadi Hana Param Pamdagi Hondo Kerbasingi Wasak Low with Tarom Nasi Amukogi Office Pantokre Amadi Wasak Low Kerbasing Kudaktagi Tok Pai Bahokre Wasak Low with Toromda Amukogi President PH Nando Luang Advisor Sing that dies the Pambaga Loinana Makoi Busu Ito Tongramna Wasak Low Cake on Ryson Asigi Atay Topu Wasing di Makoi Makoina Pai report Sing do Adumak Pai Higani Hai Taiwan gi nopok thang basok tangasi local time gi ayuk pung Nepal taram daida magnitude taret dasmik taret yauna akan mamong da yohar hakre masiga mai leina Japan gi kha thang basaruk amadi Philippines da tsunami lakpe ai haina section wa miyam da pikre hari Taiwan da hakiba akan ba jwar aduda meoi taret sikre asok pana chartered contract taruk yokre hari epicenter na Taiwan gi Eastern Coast Oiki United States Geological Survey na high badadi magnitude taret dasmik mari yona johar haki epicenter na Taiwan gi Hualien City dagi kha thangburom da kilometer 8 la pa pham do oiki lainung da kilometer kuntra mari dasmik nipan luthana haki aduga Japan gi Meteorological Agency na di magnitude taret dasmik taret yawi hai Taipei gi Seismology Center gi Director na haikibda ngasi jwar hakiba adu chahi kun manga gi manungda khwaidai kanba jwar ni Taiwan gi mafam punamakta amadi offshore island singdasu yuha haki Director Wu Sen Funa makhata na haikibda 1999 da magnitude tare dasmik taruk yawna akanba mawangda jwar haki maduda miwi lisingani ga chamri siki ngasi gi jwar habaduda mathon manga wangba mi yamna leiba building ama mangan ta'an ki Hanagi Prime Minister Rajiv Gandhi hatpada chenaba Sri Lanka macha ahum ngasi maribak ta halankre makoi adudi Murugan Allies Sriharan Jayakumar Amsung Robert Fayasni makoi bu Sri Lankan carriers amana poki case aduda mara leibani haiba Supreme Court na lisingani kuni thoigi November da Thado kro mioi taret ki manungda makoi su yawbani thadolo matungda makoi Tiruchirappalli da leiba special camp amada thamlak kibani Foreigners Regional Registration Office FRRO na deportation order pirabadi makoi mayum da hankiba yare haina Madras High Court ta Tamil Nadu government na hanana khan malaikre hari Sri Lankan High Commission na so travel documents in Pikre case aduda chenaba Sri Lanka macha santham hadak ta laikide makoi chahi kuntra jail da laihakibani sanabagi pau NSPC Limited Loktak Power Station gi sponsorship makhada All Moirang Football Association amofha Moirang sinun satharakiba First Chief Minister 14 Loktak Trophy 2023-24 gi final match amadi closing ceremony lakliba April gi tang manga irai numita Moirangi Sengai ground pangtholagani haiba final match asida Sagolbal United ka YSWA uloga chanagani hari All India Football Federation gi makhada District Sports Association Bishnupur na sinduna pangthok liba Ed Iboton Memorial 3rd Division Under 15 Boys Football League 2023-24 gi ngasi chanakiba match ani gi ahan ground da Rising Club na Youth Welfare Organization Bishnupur bu Panjal Anida Maitiba Pikre Ani Soinoda Maitiba Pikre aduga Ani suba ground na TYDA na Crow Laima Pokpam bu Panjal Ahum Soinoda Maitiba Pikre Aroibada Maroipa Amuhanna Scientific methods of lag cultivation for farmers additional income high hiramda nomag eba awareness program ama pangthokre Manipur da NRC chatna hangadabani haiba BJP da vote pidana NRC chatna hanba yaroi haiba Rahul Gandhi party da vote pigadra haina Chief Minister N Birena phongdokre Manipur da thenagadoriba mikal asi maribak kandaba yade haiba amaga imalaiba puthugai bada karimata khandaba power paina naba hotna bada
hotnaba anigi lani haina Professor Dr. Bimol Akoijamna haikre loinana Taiwan da taret dasmik taret yauna yuha hakre mioi taret sikre ngasi damak tadi paudam pijaba matang asida lo shinjari mayang tabir bo puno po amuka hanna krumjari